ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯟꯅ ꯁꯦꯡꯗꯣꯛꯆꯔꯝꯒꯦ꯫ ꯑꯩ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯈꯧꯅꯥꯎꯗ ꯇꯤꯟ ꯌꯣꯠꯄ ꯅꯥꯕ, ꯂꯣꯛ ꯇꯧꯕꯒꯤ ꯑꯁꯤꯒꯨꯝꯕ ꯂꯩꯕꯅ ꯈꯣꯟꯖꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯈꯟꯗꯨꯅ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯈꯣꯟꯖꯦꯜꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯖꯔꯦ, ꯏꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯆꯔꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯝꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯅꯥꯗ ꯇꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯁꯤꯡꯁꯦ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯐꯕꯗꯤ ꯃꯥꯜꯂꯒ ꯊꯃꯣꯏꯗꯗꯤ ꯑꯃ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯋꯥꯔꯤꯁꯤꯁꯨ ꯃꯤꯉꯣꯟꯗ ꯁꯥꯕꯗꯤ ꯇꯜꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯏꯅꯤꯡꯇꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯆꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤꯃꯇꯪ ꯍꯥꯞꯄꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯌꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯥꯃꯅ ꯌꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯃꯒ ꯏꯅꯦꯒꯁꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯩꯕꯨ ꯃꯆꯥꯗꯧꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯃ ꯅꯠꯇ꯭ꯔꯒ ꯏꯅꯦꯒꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯑꯃꯗꯤ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯁꯦ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯀꯟꯕ ꯋꯥ ꯁꯤꯖꯤꯟꯅꯗꯦ꯫ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯌꯦꯡꯕꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯎꯔꯛꯂꯕꯅꯤꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯁꯥꯟꯅꯕꯁꯨ ꯆꯠꯂꯤ꯫ ꯃꯈꯣꯏꯁꯨ ꯂꯩꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯨꯒ ꯆꯠꯃꯤꯟꯅꯧ, ꯐꯖꯅ ꯏꯔꯦꯟꯖꯅ ꯁꯥꯟꯅꯧ, ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯒꯅꯨ, ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅꯁꯨ ꯁꯦꯟꯅꯕꯤ꯫ ꯏꯃꯥꯟꯅꯕꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯠꯅꯔꯛꯄ ꯆꯩꯅꯔꯛꯄ ꯁꯣꯏꯗꯅ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯥꯎꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯃꯥ ꯂꯩꯇꯕꯒꯤ ꯃꯆꯥ, ꯅꯃꯥ ꯅꯄꯥ ꯂꯩꯇꯕꯒꯤ ꯃꯆꯥ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏ꯫ ꯑꯩꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯅ, ꯅꯤꯅꯦꯒ ꯃꯥꯃꯒꯁꯦ ꯑꯩꯅ ꯀꯣꯟꯅꯊꯪꯗ ꯏꯅꯦꯒ ꯃꯥꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯛꯄꯩ ꯋꯥꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯅ ꯏꯃꯥꯒ ꯏꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯆꯥꯗꯧꯅ ꯇꯧꯕꯗꯨꯗ ꯑꯩꯅ ꯃꯤꯡꯒꯧꯗꯁꯨ ꯅꯤꯅꯦ ꯃꯥꯃ ꯍꯥꯏꯅ ꯀꯧꯗꯦ ꯅꯣꯡꯃꯇ, ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ꯫ ꯃꯈꯣꯏꯁꯨ ꯐꯖꯅ ꯍꯔꯥꯎꯅ ꯑꯗꯨꯝ ꯇꯧꯕꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯅꯪꯅ ꯂꯩꯔꯤꯕꯗꯣ ꯅꯤꯅꯦꯒ ꯃꯥꯃꯒꯤ ꯃꯌꯨꯝꯗꯅꯤ, ꯅꯃꯥꯒꯤ ꯃꯄꯥꯝꯅꯤ, ꯅꯪꯗꯤ ꯅꯃꯥ ꯁꯤꯈ꯭ꯔꯕꯅꯤ, ꯅꯄꯥꯅ ꯌꯣꯛꯄꯤꯗꯕꯗꯣ ꯁꯨꯝꯅ ꯇꯠꯇꯅ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯅꯤꯅꯦꯒ ꯃꯥꯃꯒꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯒꯤ ꯋꯥꯅꯤ꯫ ꯅꯤꯅꯦꯒ ꯃꯥꯃꯒꯤ ꯃꯆꯤꯟꯗꯒꯤꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯁꯦ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯅ ꯉꯥꯡꯅ ꯆꯩꯅꯕ ꯌꯥꯎꯔꯕꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯛꯂꯩꯇ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯞꯇꯨꯅ ꯂꯥꯛꯏ꯫ ꯅꯤꯅꯦꯅ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯆꯤꯟ ꯅꯅꯥꯎ ꯑꯇꯩꯅ ꯀꯔꯥꯏꯗ ꯂꯩꯍꯧꯔꯕ? ꯅꯪꯅ ꯀꯞꯄꯒ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯐꯨꯔꯛꯑꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯅꯤꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ꯫ ꯑꯩꯁꯨ ꯋꯥꯐꯝꯗꯣ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯏꯆꯤꯟꯁꯤꯅ ꯄꯟꯕ ꯐꯥꯎꯕ ꯀꯤꯖꯩ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯆꯩꯖꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯋꯥꯐꯝꯗꯣ ꯀꯔꯝꯅ ꯄꯟꯒꯅꯤ ꯈꯟꯕꯗ ꯏꯆꯤꯟꯁꯦ ꯇꯨ ꯆꯨꯡꯉꯤ꯫ ꯑꯗꯨꯃꯛ ꯐꯅ ꯑꯣꯏꯔꯕꯁꯨ ꯈꯠꯅ ꯆꯩꯅꯕ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯁꯦꯡꯕ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ꯫ ꯅꯤꯅꯦꯗꯨꯗ ꯑꯩꯅ ꯍꯪꯂꯦ, ꯅꯤꯅꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯁꯦ ꯅꯤꯅꯦ ꯈꯣꯏꯅ ꯌꯣꯛꯄꯅꯤ ꯍꯥꯏ, ꯃꯃꯥꯒꯤ ꯃꯄꯥꯝꯗꯅꯦ ꯍꯥꯏꯌꯦ ꯑꯩꯅ ꯂꯩꯔꯤꯕꯁꯦ, ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯅꯤꯅꯦ, ꯆꯨꯝꯕ꯭ꯔꯥ? ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯑꯩꯕꯨ ꯌꯣꯛꯄꯤꯗꯕꯅꯤ ꯍꯥꯏꯌꯦ, ꯆꯨꯝꯕ꯭ꯔꯥ ꯅꯤꯅꯦ? ꯃꯈꯣꯏꯅꯅꯦ
ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯠꯇꯅ ꯍꯦꯛꯇ ꯃꯛꯆꯩ꯫ ꯅꯤꯅꯦꯁꯨ ꯑꯩꯕꯨ ꯐꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄꯤ꯫ ꯑꯩꯁꯨ ꯅꯤꯅꯦ ꯀꯞꯄꯗꯣ ꯎꯔꯕꯅꯤꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯏ꯫ ꯅꯤꯅꯦꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯃꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯕ꯭ꯔꯅꯦ? ꯅꯤꯅꯦꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯆꯨꯝꯅ ꯁꯣꯟꯕꯗꯣ ꯑꯩꯅ ꯇꯥꯍꯧꯏ꯫ ꯑꯉꯥꯡꯁꯤꯡꯒꯤꯗꯨꯗꯤ ꯃꯔꯥꯜ ꯅꯠꯇꯦ, ꯃꯔꯥꯜ ꯑꯣꯏꯔꯤꯕꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯈꯣꯏꯗ ꯇꯥꯛꯄꯤꯕꯒꯤꯅꯤ꯫ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯟꯅꯕꯗꯕꯨ ꯑꯗꯨꯒꯨꯝꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯊꯧꯖꯤꯜꯂꯤꯕ ꯃꯣꯏꯒꯤ ꯊꯃꯣꯏꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ꯫ ꯑꯉꯥꯡꯁꯤꯗ ꯊꯣꯛꯂꯤꯕ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯋꯥꯋꯥ ꯂꯥꯎꯅꯔꯒ ꯌꯦꯡꯕ ꯄꯥꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯣꯏꯅ ꯍꯥꯏꯖꯜꯂꯛꯏꯕꯁꯦ꯫ ꯐꯔꯦ, ꯈꯪꯒꯅꯤꯗꯅ, ꯉꯁꯤꯗꯤ ꯍꯥꯏꯔꯦꯗꯅ, ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯣ ꯅꯤꯅꯦꯗ ꯍꯥꯏꯔꯛꯑꯣ, ꯃꯤꯁꯛꯇꯣ ꯅꯤꯅꯦ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯀꯞꯄꯗꯣ ꯊꯦꯝꯕꯤꯗꯨꯅ ꯅꯤꯅꯦꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯑꯩꯕꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯒ ꯅꯤꯅꯦꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯦꯡꯍꯟꯗꯨꯅ ꯂꯩ꯫ ꯅꯤꯅꯦꯅ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯣ ꯀꯥꯎꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯨ ꯅꯤꯅꯦ ꯗꯨꯛ ꯊꯥꯗꯣꯛꯎꯔꯒꯦ, ꯅꯅꯥꯎꯈꯩꯁꯨ ꯂꯥꯛꯑꯗꯤ ꯍꯣꯔꯦꯟ ꯄꯨꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯗꯨꯛ ꯊꯥꯃꯩ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯤꯆꯦ, ꯅꯪꯅ ꯉꯁꯥꯏ ꯀꯞꯄꯒ ꯆꯠꯈꯤꯕꯗꯣ ꯀꯩꯒꯤꯅꯣ? ꯃꯣꯏꯅꯅꯦ ꯑꯗꯨ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯅꯣꯡꯃꯇ꯫ ꯆꯤꯆꯦ ꯅꯪꯉꯣꯟꯗꯇ ꯍꯥꯏ꯫ ꯈꯪꯒꯅꯤ ꯍꯣꯔꯦꯟꯗꯤ ꯕꯕꯥꯗ ꯇꯥꯛꯊꯣꯛꯁꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯒꯅꯨ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯒꯅꯨ꯫ ꯕꯕꯥꯗ ꯍꯥꯏꯔꯕꯗꯤꯅꯦ ꯅꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯨꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯣꯏꯅꯅꯦ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ, ꯆꯤꯆꯦꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯆꯪꯉꯣ, ꯅꯤꯅꯦꯅꯅꯦ ꯆꯥꯛ ꯂꯣꯏꯍꯧꯗꯣꯔꯕꯅꯤ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯊꯣꯛꯎꯆꯣ꯫ ꯃꯥ ꯑꯃ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯅꯕ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯁꯦ, ꯑꯩꯁꯨ ꯗꯨꯛ ꯊꯥꯗꯣꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯉꯛꯑꯗꯧꯅꯤ ꯍꯥꯏꯗꯨꯅ ꯏꯅꯥꯎ ꯑꯅꯤꯗꯣ ꯊꯥꯖꯤꯟꯈꯤ꯫ ꯅꯤꯅꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ꯫ ꯃꯥ ꯑꯃ ꯍꯜꯂꯛꯄ ꯉꯥꯏ꯫ ꯃꯥ ꯑꯃꯁꯨ ꯇꯣꯂꯣꯞ ꯐꯪꯕ ꯅꯨꯃꯤꯠꯂ ꯈꯪꯗꯦ, ꯌꯥꯝꯅ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯗꯨꯅ ꯃꯥ ꯑꯃꯅꯁꯨ ꯁꯦ ꯑꯩꯅ ꯂꯩꯔꯛꯏꯕ ꯑꯆꯥꯄꯣꯠꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯦ, ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ, ꯑꯁꯤꯅ ꯍꯌꯦꯡ ꯊꯣꯡꯂꯁꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯆꯥꯄꯣꯠꯇꯣ ꯆꯥꯗꯨꯅ ꯂꯩ꯫ ꯃꯥ ꯑꯃꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯤꯅꯦꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯁꯤꯡ ꯀꯟꯁꯤꯜꯂꯛꯏ, ꯆꯥꯛ ꯊꯥꯡꯗꯣꯛꯄꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯅꯣ ꯍꯥꯏꯕ ꯋꯥꯗꯣ ꯃꯀꯣꯛꯇ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯒꯤꯔ ꯈꯪꯗꯦ, ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯏ, ꯕꯕꯥ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯠꯄꯗꯅꯦ ꯃꯃꯥꯡꯒꯤꯅꯦ ꯆꯤꯆꯦ ꯇꯣꯝꯕꯤ ꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯁꯦ ꯅꯃꯥ ꯅꯄꯥ ꯂꯩꯇꯕꯤꯒꯤ ꯃꯆꯥ, ꯅꯃꯥ ꯁꯤꯈ꯭ꯔꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝ, ꯅꯪꯒꯤ ꯃꯥꯝꯃꯒ ꯅꯤꯅꯦꯒꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯅꯄꯥꯗꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯅꯪꯅ ꯌꯣꯛꯄꯤꯗꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏꯕ꯫ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯀꯥꯟꯗꯅꯦ ꯆꯤꯆꯦꯁꯦ ꯀꯞꯄꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯔꯤꯗꯣ ꯃꯔꯤꯛ ꯃꯈꯣꯡ ꯆꯨꯝꯅ ꯁꯦꯡꯅ ꯇꯝꯂꯛꯄꯗꯗꯤ ꯃꯥ ꯑꯃꯗꯨꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯁꯠ ꯂꯦꯞꯄꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯋꯥꯗꯣ? ꯆꯤꯆꯦꯗ ꯀꯅꯥꯅ ꯍꯥꯏ? ꯅꯤꯅꯦꯅ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯟꯅꯕꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯤꯗ꯫ ꯆꯥꯛꯇꯣ ꯑꯝꯇ ꯍꯥꯟꯅ ꯆꯥꯅꯈꯤꯁꯤꯁꯦ, ꯅꯦ ꯇꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯤꯅꯦꯅ ꯅꯅꯥꯎꯗꯣ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯈꯤ꯫ ꯅꯅꯥꯎꯒ ꯑꯩꯒ ꯊꯪꯅꯅ ꯐꯝꯕ ꯑꯣꯏꯕꯅ ꯑꯩꯅ ꯅꯅꯥꯎꯒꯤ ꯃꯈꯨꯠꯇꯣ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯁꯥꯏꯟ ꯇꯧꯕꯗꯒꯤ ꯅꯅꯥꯎꯗꯣ ꯀꯔꯤꯅꯣꯃ ꯈꯟꯗꯨꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯆꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯃꯩꯐꯨ ꯇꯤꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯋꯥꯐꯝꯁꯦ ꯃꯥ ꯑꯃ ꯈꯪꯂꯕꯅꯤꯅ ꯅꯤꯅꯦꯁꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯃꯤꯒ ꯆꯠꯂꯨꯔꯒ ꯈꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯥꯏꯈꯤꯕ ꯃꯃꯥꯡꯒꯤ ꯆꯤꯆꯦ ꯇꯣꯝꯕꯤ ꯍꯥꯏꯕꯗꯣ ꯃꯥ ꯑꯃꯁꯨ ꯈꯪꯕꯅꯤꯅ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯉꯥꯡꯗꯨꯗ ꯍꯪꯉꯤ, ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯅꯥꯅ ꯍꯥꯏ ꯅꯈꯣꯏꯗ? ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯈꯪꯗꯕꯅꯤꯅ ꯃꯃꯥꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯍꯥꯏꯔꯛꯏ꯫
ꯃꯥꯃꯅ "ꯅꯃꯥ ꯅꯄꯥ ꯀꯧꯊꯣꯔꯛꯑꯣ" ꯍꯥꯏꯕꯗꯒꯤ ꯑꯉꯥꯡꯗꯨꯁꯨ ꯈꯪꯗꯗꯅ "ꯃꯃꯥ ꯃꯤ ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯃꯅ ꯆꯨꯝꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯅꯆꯥꯅꯁꯨ ꯁꯦꯟꯅꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯤꯡꯗꯣ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯊꯧꯖꯤꯜꯂꯤꯕꯅꯤꯅꯦ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯅꯈꯣꯏꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯏꯆꯥ ꯑꯗꯨꯗ ꯐꯪꯂꯤꯕ ꯗꯁꯥꯁꯦ ꯅꯣꯏꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯥꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯆꯥ ꯃꯁꯨ ꯉꯥꯡꯂꯛꯂꯕꯅꯤꯅ ꯆꯣꯡꯊꯣꯛꯇꯨꯅ "ꯃꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ, ꯌꯣꯛꯄꯕꯨ ꯌꯣꯛꯏ ꯍꯥꯏꯕꯅꯤ, ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯇꯨꯅ ꯊꯝꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯃꯊꯟꯇ ꯃꯔꯥꯏꯅ ꯈꯪꯖꯔꯛꯑꯗꯧꯕꯗꯨꯕꯨ ꯑꯌꯣꯛꯄꯅꯤ ꯍꯥꯏꯕꯕꯨ ꯑꯌꯣꯛꯄꯅꯤ ꯍꯥꯏꯕꯅꯤ, ꯑꯁꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦꯅꯦ? ꯃꯊꯧꯗꯤ ꯂꯩꯇꯅ ꯑꯁꯤꯒꯤꯗꯃꯛꯇ ꯌꯨꯝꯗꯒ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯃꯥꯃꯁꯨ ꯅꯨꯄꯤꯗꯨꯒ ꯄꯥꯟꯅꯔꯒ ꯈꯟꯅꯕ ꯇꯟꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯥꯃꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯤꯗꯨꯒ ꯈꯟꯅꯔꯨꯔꯕꯅꯤꯅ ꯃꯥꯃꯁꯨ ꯊꯋꯥꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯨꯛꯇꯐꯥꯎ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯃꯗꯣ ꯌꯨ ꯊꯛꯂꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯏ꯫ ꯅꯤꯅꯦꯁꯨ ꯃꯥꯃꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯆꯥꯛꯇꯣ ꯊꯤꯗꯨꯅ ꯄ꯭ꯔꯞ ꯄꯤꯖꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯩꯐꯨꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩ ꯑꯩꯈꯣꯏ ꯄꯨꯝꯕ꯫ ꯑꯗꯨꯒ ꯏꯅꯥꯎ ꯑꯅꯤꯗꯨꯗꯤ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯃꯥꯃꯅ "ꯁꯤꯗ ꯂꯥꯎ ꯇꯨꯝꯈꯤꯅꯨ" ꯍꯥꯏꯗꯨꯅ ꯈꯥꯝꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗ꯭ꯔꯦ꯫ ꯃꯥꯃꯒ ꯅꯤꯅꯦꯒꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯃꯩꯐꯨꯗꯣ ꯇꯤꯛꯇꯨꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯥꯃꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯒ ꯃꯥꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯃꯒ ꯅꯤꯅꯦꯒꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯋꯥꯁꯦ ꯅꯤꯅꯦꯒ ꯃꯥꯃꯒꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯜꯂꯔꯣꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯀꯜꯂꯛꯇꯨꯅ ꯃꯣꯏꯅꯅꯦ ꯃꯤꯊꯤꯟꯒꯥꯏ ꯍꯤꯒꯥꯏꯋꯥ ꯊꯛꯆꯤꯜꯂꯛꯂꯤꯕꯅꯤꯗꯣ꯫ ꯑꯁꯤꯗꯩꯁꯤꯗ ꯏꯆꯥꯅ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯃꯥꯃ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ"꯫ ꯑꯩꯅꯁꯨ "ꯍꯣꯏ ꯃꯥꯃ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯤꯅ ꯉꯥꯛ ꯂꯩꯇ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯍꯦꯟꯅ ꯆꯥꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯃꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ, ꯑꯗꯨꯒ ꯅꯪꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗꯨꯅ ꯃꯥꯃꯒꯤꯁꯨ ꯑꯁꯦꯡꯕ ꯑꯔꯦꯞꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯃꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯅꯦꯗ ꯃꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯃꯥꯅꯦ, ꯃꯤꯅ ꯅꯪꯁꯦ ꯑꯌꯣꯛꯄꯅꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯑꯗꯨꯁꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯤ ꯃꯆꯥꯅꯤ꯫ ꯏꯆꯦꯗꯨꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤ꯫ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒꯤꯇ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ, ꯇꯨꯝꯕ ꯃꯆꯦꯠ, ꯃꯧꯄꯥ ꯑꯩꯒꯤꯇꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯗꯨꯅ ꯑꯋꯥꯕꯇ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯏꯆꯦꯅꯤ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯆꯦꯗꯣ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯈꯔ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕ, ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯥꯏꯔꯝꯃꯤꯗ꯫ ꯏꯆꯦꯗꯨꯒ ꯏꯕꯥꯏꯗꯨꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇꯣ ꯈꯔ ꯐꯠꯇꯕꯗꯒꯤ ꯏꯆꯦꯗꯣ ꯉꯥꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕꯤꯔꯒ ꯏꯆꯦꯗꯣ ꯂꯨꯍꯣꯡꯈꯤꯕꯇꯗꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯣꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯃꯅꯦꯝꯕꯣꯛꯇꯨꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕꯤꯔꯒ ꯏꯆꯦꯗꯣ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯌꯨꯝꯗꯨꯗ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯗꯣ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦ, ꯈꯔ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯐꯤꯁꯨ ꯐꯤꯖꯥꯝꯕ, ꯆꯥꯛ ꯊꯣꯡꯕ ꯏꯆꯦꯗꯨꯅ ꯂꯣꯏꯅ ꯇꯧꯏ꯫ ꯂꯩꯀꯥꯏꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ, ꯐꯝꯕ ꯍꯥꯏꯕꯁꯤꯃ ꯏꯆꯦꯗ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯃꯥꯅ ꯃꯅꯦꯝꯕꯣꯛꯇꯨꯅ ꯏꯆꯦꯗꯣ ꯄꯥꯝꯗꯕꯒꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯌꯥꯅꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅꯁꯨ ꯇꯛꯏ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯑꯉꯥꯎꯕꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯃꯕꯨꯡꯅꯨꯡꯗ ꯅꯪꯁꯦ ꯍꯥꯟꯅ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯦꯗꯣ ꯋꯥꯈꯜꯗꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅ ꯅꯪꯁꯦ ꯃꯥꯒꯤ ꯃꯕꯨꯡꯅꯨꯡꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯁꯨ ꯑꯗꯨꯝ ꯌꯥꯝꯁꯜꯂꯛꯏ꯫ ꯏꯆꯦꯒꯤ ꯄꯨꯛꯇꯨꯁꯨ ꯑꯗꯨꯝ ꯀꯪꯊꯣꯔꯛꯄꯗꯒꯤ ꯃꯅꯦꯝꯕꯣꯛꯇꯨꯅꯁꯨ ꯈꯪꯉꯤ ꯏꯆꯦꯁꯦ ꯊꯥ ꯂꯦꯞꯄꯦ,
ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯃꯕꯨꯡꯅꯨꯡꯗ ꯃꯤꯇꯝꯂꯦ ꯍꯥꯏꯕꯗꯣ ꯈꯪꯉꯛꯏ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯏꯆꯦ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯟꯈꯤꯕꯁꯤꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛꯇꯨꯅ ꯁꯤꯜꯂꯒ ꯅꯨꯄꯤ ꯀꯣꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯏ꯫ ꯏꯆꯦꯗꯨꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ, ꯍꯜꯂꯛꯂꯒ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯦ, ꯉꯧꯇ꯭ꯔꯪ ꯐꯩꯇ꯭ꯔꯪꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯋꯥꯈꯟꯗꯣ ꯑꯗꯨꯝ ꯑꯣꯜꯂꯛꯏ꯫ ꯏꯆꯦꯒ ꯏꯕꯥꯏꯒꯗꯨꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯏꯒꯤ ꯋꯥꯈꯟꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯍꯣꯡꯂꯛꯏ꯫ ꯏꯆꯦꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯈꯥꯡ ꯀꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯃꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯨꯒꯅꯤ, ꯃꯤꯒꯤꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ꯫ ꯌꯨꯝ ꯑꯁꯤꯗ ꯀꯧꯔꯒ ꯊꯝꯕꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌా ꯑꯃ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯖꯕꯅ ꯐꯩ ꯈꯟꯗꯨꯅ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯏꯆꯦꯅꯁꯨ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯋꯥꯏ ꯐꯨ ꯆꯩ ꯍꯥꯏꯕꯗꯣ ꯎꯠꯇꯕꯅꯤꯅ ꯑꯩꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯅꯨꯡꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯕꯥꯏꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅꯁꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯏꯆꯦꯗꯣ ꯐꯨꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯌꯦꯡꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯗꯤ ꯏꯕꯥꯏ ꯂꯩꯔꯝꯃꯕꯁꯨ ꯏꯅꯦ ꯂꯩꯔꯝꯃꯕꯁꯨ ꯑꯩꯈꯣꯏ ꯂꯥꯛꯂꯕꯗꯤꯅꯦ ꯍꯦꯛꯇ ꯁꯠ ꯆꯠꯈꯤ, ꯑꯗꯨꯒ ꯏꯆꯦ ꯃꯊꯟ ꯈꯛꯇꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ, ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯥꯏꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯕ ꯅꯠꯇꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯉꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ꯫ ꯏꯆꯦꯗ ꯑꯩꯅ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ, ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯆꯠꯊꯣꯛꯅꯈꯤꯕꯅꯤ ꯍꯦꯛꯇꯃꯛ ꯈꯨꯝꯕ꯫ ꯏꯆꯦꯗꯅ ꯃꯣꯏꯅ ꯑꯗꯨꯝꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯅ ꯏꯕꯥꯏꯗꯣ ꯅꯨꯄꯤ ꯑꯇꯩꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ ꯑꯃꯒꯨꯝ ꯄꯥꯈꯪꯒꯨꯝꯅꯅꯤ ꯃꯥꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯅꯁꯨ ꯏꯆꯦꯗ ꯏꯕꯥꯏꯗꯣ ꯄꯥꯈꯪꯒꯨꯝꯅ ꯇꯧꯗꯨꯅ ꯂꯩ, ꯁꯣꯝꯗꯅ ꯏꯆꯦꯗꯅ ꯐꯨ ꯅꯩꯕ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯂꯒ ꯃꯥꯅ ꯄꯥꯈꯪꯒ ꯁꯥꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯊꯣꯛꯑꯒ ꯅꯨꯄꯤꯒ ꯀꯣꯏꯕ, ꯏꯆꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯥꯒꯤ ꯊꯕꯛꯇꯨꯅ ꯌꯥꯗꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯏꯆꯦꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯋꯥꯗꯣ ꯊꯩꯗꯣꯛꯇꯨꯅ ꯉꯥꯡꯂꯛꯏ꯫ ꯃꯅꯦꯝꯄꯣꯛꯇꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯒ ꯐꯥꯎ ꯍꯦꯛ ꯀꯧꯅꯗꯦ꯫ ꯃꯅꯦꯝꯕꯣꯛꯇꯣ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯋꯥꯗꯣ ꯑꯗꯨꯐꯥꯎꯕ ꯍꯥꯠꯇꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯛ ꯌꯧꯅ ꯐꯠꯇ꯭ꯔꯕ ꯃꯥꯅ ꯏꯆꯦꯗ ꯑꯣꯠ ꯅꯩꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯅꯁꯨ ꯃꯋꯥ ꯍꯥꯠꯄ ꯉꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯅꯗꯕ ꯃꯥꯜꯂꯤ꯫ ꯏꯕꯥꯏꯗꯨꯗꯤ ꯁꯣꯝꯗ ꯅꯨꯄꯤ ꯀꯣꯏꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯔꯣꯁ ꯑꯗꯨꯝ ꯍꯦꯜꯂꯤ꯫ ꯌꯨꯝꯗꯅ ꯍꯜꯂꯛꯂꯒ ꯏꯆꯦꯗ ꯑꯣꯠꯄ ꯅꯩꯕ, ꯄꯩꯁా ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯨ ꯆꯩꯕ ꯇꯧꯏ꯫ ꯏꯆꯦꯅ ꯀꯣꯟ ꯈꯔ ꯁꯥꯔꯒ ꯇꯥꯟꯕ ꯄꯩꯁꯥꯗꯣ ꯑꯗꯨꯅ ꯏꯕꯥꯏꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯌꯨꯝꯒꯤ ꯆꯥꯛꯀꯤ ꯏꯟꯁꯥꯡꯒꯤ ꯋꯥꯠꯇꯅꯉꯥꯏꯒꯤꯁꯨ ꯏꯆꯦꯅ ꯍꯣꯠꯅꯕ꯫ ꯑꯩꯁꯨ ꯇꯣꯏꯅ ꯆꯠꯄꯗꯤ ꯉꯝꯗꯦ, ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯑꯃꯨꯛ ꯀꯨꯏꯅ ꯂꯩꯔꯒ ꯆꯠꯄ ꯃꯇꯝꯗ ꯏꯆꯦꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯕꯁꯨ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯆꯠꯄ ꯃꯇꯝꯗꯗꯤ ꯏꯆꯦꯁꯦ ꯊꯥ ꯂꯦꯞꯄꯝꯃꯤ, ꯃꯇꯝꯁꯨ ꯁꯨꯗꯣꯔꯦ꯫ ꯑꯩꯅ ꯏꯆꯦ ꯅꯁꯥꯗꯨꯁꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ, ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯣꯏꯅ ꯎꯅꯔꯣ, ꯑꯗꯨꯒ ꯅꯁꯥ ꯅꯎꯗꯨꯁꯨ ꯈꯔ ꯐꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯠꯈꯣ, ꯀꯩꯗꯧꯕꯒꯦ? ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯤꯗꯨꯕꯨ ꯅꯧꯄꯥꯒꯤ ꯌꯨꯝꯗ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯦ ꯏꯆꯦ ꯅꯪꯕꯣ? ꯏꯆꯦꯅ ꯂꯥꯛꯅꯤꯡꯗꯕꯒꯤ ꯅꯠꯇꯦ, ꯏꯄ꯭ꯋꯥꯒꯤ ꯌꯨꯝꯗꯕꯨ ꯏꯆꯦꯅ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯛꯅꯤꯡꯉꯣꯏꯗꯕꯅꯣ? ꯏꯆꯦꯁꯨ ꯌꯨꯝꯂꯥꯛ ꯁꯥꯒꯩ ꯍꯣꯡꯗꯨꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯏꯄ꯭ꯋꯥꯗ ꯊꯤꯅ ꯉꯥꯡꯕꯤꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯆꯦ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯁꯨ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯦ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯉꯥꯡꯁꯦ ꯎꯅꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯏꯆꯦꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯨꯝꯅ ꯑꯩꯅ ꯏꯆꯦꯗ ꯄꯩꯁꯥ ꯈꯔ ꯃꯈꯨꯠꯇ ꯄꯤꯔꯝꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯏꯆꯦꯁꯨ ꯆꯥꯅꯤꯡꯕ ꯀꯌꯥ ꯆꯥꯗꯕ ꯃꯈꯩ ꯑꯉꯥꯡꯗꯣ ꯎꯅꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯩꯅ ꯄꯤꯔꯝꯕꯁꯤꯡꯗꯣ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯕꯖꯥꯠꯅꯤ꯫ ꯁꯣꯝꯗꯅ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕ ꯏꯆꯦꯗꯣ
ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯏꯕꯥꯏꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯆꯦꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯛ ꯌꯧꯅ ꯋꯥꯔꯕꯗꯣ ꯏꯆꯦꯗꯣ ꯑꯩꯉꯣꯟꯗ ꯋꯥꯏ ꯍꯥꯏꯕ ꯅꯣꯡꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯥꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧꯗꯣ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅꯁꯨ ꯑꯣꯠꯄꯤꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ, ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯄ ꯅꯩꯕ ꯌꯥꯝꯅ ꯆꯠꯅꯩ꯫ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯍꯥꯏꯅꯕꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯆꯦꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯈꯣꯏꯒ ꯊꯦꯡꯅꯕꯗ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯏꯆꯦꯅ ꯑꯋꯥꯕꯁꯤꯡꯁꯦ ꯑꯌꯥꯝꯕ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯐꯤꯚꯝꯗꯣ ꯌꯥꯝꯅ ꯁꯣꯛꯂꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ, ꯊꯥꯁꯨ ꯁꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯎꯅꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯠꯍꯧꯗ꯭ꯔꯦ꯫ ꯃꯈꯣꯏ ꯂꯩꯅ ꯂꯩꯅ ꯏꯆꯦꯅ ꯑꯋꯥꯕ ꯈꯥꯡꯕꯗꯣ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯐꯃꯨꯡꯗꯨꯗ ꯏꯆꯦ ꯃꯊꯟꯈꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯗꯨꯅ ꯊꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯅꯦꯝꯕꯣꯛꯇꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯒ ꯆꯥꯔꯝꯗꯥꯏ ꯊꯛꯂꯝꯗꯥꯏ ꯀꯥꯟꯗ ꯈꯛꯇꯅꯤ ꯍꯟꯖꯤꯜꯂꯛꯂꯤꯕ꯫ ꯏꯕꯥꯏꯗꯨꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ꯫ ꯏꯆꯦꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ, ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯉꯛꯇꯨꯅ ꯌꯦꯡꯒꯗꯕꯗꯨꯁꯨ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯇꯟꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯩꯉꯣꯟꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯏꯆꯦꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯛꯏ꯫ ꯏꯆꯦꯅ ꯑꯌꯨꯛꯇꯒꯤ ꯈꯥꯡꯂꯛꯄꯗꯨꯅ ꯅꯨꯡꯊꯤꯟꯗꯨ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗꯒꯤ ꯏꯅꯦꯗꯣ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯏꯆꯦꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯣ ꯎꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯀꯧꯊꯣꯛꯇꯨꯅ, "ꯍꯩ, ꯅꯈꯣꯏꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯎꯗ꯭ꯔꯅꯦꯍꯦ, ꯊꯣꯛꯂꯛꯎ ꯂꯥꯎ, ꯃꯕꯨꯛꯁꯤꯗ ꯀꯟꯅ ꯅꯝꯊꯔꯒꯅꯦ ꯑꯉꯥꯡ ꯑꯁꯦ ꯄꯣꯛꯍꯜꯂꯁꯤ, ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯗꯗꯅ ꯍꯥꯏꯔꯒꯅꯦ ꯍꯥꯠꯇꯣꯛꯑꯁꯤ ꯂꯥꯛꯑꯣꯅꯦꯍꯦ, ꯃꯣꯟꯅ ꯅꯟꯗꯨꯅ ꯍꯥꯠꯇꯣꯛꯑꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯏꯆꯦꯗꯣ ꯑꯉꯥꯡꯗꯨꯗꯤ ꯎꯅꯍꯜꯂꯒ ꯃꯣꯟꯅ ꯅꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯊꯥ ꯑꯃꯗ ꯌꯣꯝꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯉꯥꯡ ꯄꯣꯛꯏ, ꯑꯉꯥꯡ ꯎꯅꯩ, ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯥ ꯐꯥꯎꯕꯒꯤ ꯑꯃꯠꯇꯁꯨ ꯎꯗꯕꯅꯤꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯦ꯫ ꯑꯩꯅꯁꯨ ꯏꯆꯦꯗꯣ ꯊꯥꯗꯤ ꯐꯅꯌꯥꯝꯅ ꯌꯥꯝꯁꯟꯈ꯭ꯔꯕꯅꯤ, ꯁꯨꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯒ ꯑꯩꯁꯦ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯍꯦꯛꯇ ꯆꯠꯇꯕ꯫ ꯁꯣꯝꯗꯅ ꯏꯆꯦꯗꯣ ꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯐꯥꯎꯕ ꯉꯝꯃꯤ꯫ ꯑꯩꯅ ꯏꯆꯦꯗꯣ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯆꯦꯗꯣ ꯍꯥꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯁꯣꯁꯨ ꯂꯣꯜꯂꯝꯗꯦ, ꯎꯅꯥ ꯈꯛꯇꯅꯤ ꯊꯥꯔꯒ ꯊꯝꯂꯝꯂꯤꯕꯁꯦ꯫ ꯑꯩꯅ ꯏꯆꯦ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯏꯆꯦꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯇꯨꯁꯨ ꯀꯪꯗꯕꯗꯒꯤ ꯑꯩꯅ ꯑꯉꯥꯡꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯑꯉꯥꯡꯗꯣ ꯊꯤꯕ ꯐꯪꯗꯦ꯫ ꯑꯩꯅ ꯑꯉꯥꯡꯗꯨꯗꯤ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯔꯥꯏꯗ ꯂꯩꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯊꯤꯕꯗꯤ ꯁꯨꯡꯐꯪ ꯐꯪꯗꯦ꯫ ꯑꯉꯥꯡꯗꯨꯁꯨ ꯄꯣꯛꯄꯗꯒꯤ ꯃꯕꯨꯛꯇ ꯀꯔꯤꯃꯠꯇ ꯇꯥꯗꯕꯅꯤꯅ ꯀꯞꯄꯗ ꯋꯥꯃꯟꯗꯨꯅ ꯋꯥꯟꯊꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯅꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ, ꯂꯩꯀꯥꯏꯗ ꯄꯥꯎ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯀꯥꯟꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯎꯏ꯫ ꯑꯩꯅ ꯂꯥꯎꯕꯗꯣ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯁꯨ ꯍꯨꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯅꯕꯒꯤꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯂꯥꯡꯂꯦ꯫ ꯈꯔ ꯑꯃꯅ ꯑꯉꯥꯡꯗꯣ ꯀꯔꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯐꯤ ꯑꯉꯧꯕ ꯈꯔ ꯆꯤꯡꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯃ ꯎꯄꯨꯗ ꯌꯥꯎꯗꯨꯅ ꯂꯩꯕꯗꯣ ꯎꯔꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯁꯨ ꯁꯣꯔ ꯍꯣꯟꯗꯕꯒꯨꯝꯅ ꯎꯕꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯦ ꯑꯃꯅ ꯃꯥꯒꯤ ꯑꯃꯤꯇ꯭ꯔꯗꯣ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯊꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯀꯟꯈꯤ꯫ ꯃꯥꯃꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯊꯨꯒꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯃꯣꯏꯁꯤꯡꯗꯣ ꯌꯨꯝꯗ ꯆꯪꯍꯟꯗꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏ꯫
ꯑꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯅ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯏꯕꯥꯏꯗꯣ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤ꯫ ꯏꯆꯦꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯁꯇꯤ ꯁꯣꯔꯥꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯉꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯏ ꯃꯇꯨꯝꯗꯒꯤ ꯆꯥꯎꯅꯉꯥꯏ ꯌꯣꯛꯂꯛꯄ ꯏꯆꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯏꯆꯥꯇꯣꯝꯕꯤ ꯅꯪꯅꯤꯅꯦꯍꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤꯕ ꯅꯪꯕꯨ ꯆꯥꯎꯅꯕ ꯃꯥꯃꯅ ꯌꯣꯛꯂꯛꯂꯒ ꯍꯧꯖꯤꯛꯅ ꯃꯤꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯪꯒꯤ ꯅꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯃꯥꯃ ꯈꯥꯡꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯥꯃꯅ ꯂꯩꯔꯤ ꯃꯈꯩ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯍꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯃꯅ ꯑꯁꯦꯡꯕꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯦꯗꯅ꯫ ꯑꯁꯤꯗꯒꯤꯗꯤ ꯅꯪꯅ ꯃꯥꯃꯒ ꯏꯅꯦꯒꯁꯦ ꯅꯃꯥ ꯅꯄꯥꯅꯦ ꯍꯥꯏꯅ ꯈꯟꯒꯦꯔꯥ, ꯃꯥꯃꯒ ꯏꯅꯦꯒꯅꯤ ꯍꯥꯏꯅ ꯈꯟꯒꯦꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯃꯅ ꯑꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯔꯝꯕ ꯃꯥꯃꯒ ꯏꯅꯦꯒꯗꯣ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯉꯁꯤꯐꯥꯎꯕ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯈꯜꯂꯣꯟ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯣ ꯑꯩꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯔꯥꯏꯗ ꯂꯩ, ꯀꯩꯗꯧꯔꯤ, ꯃꯁꯛ ꯈꯪꯒꯦ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯂꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯃꯅ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯤꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯇ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯇꯧꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯃꯒ ꯅꯤꯅꯦꯒꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯅꯤ ꯑꯩꯅ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯃꯥꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯕꯅꯤ꯫ ꯃꯥꯃꯅ ꯑꯩꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯅꯤ, ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ꯫ ꯃꯥꯃꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯄꯣꯛꯄꯤꯕꯅꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯇꯝꯊꯤꯕ ꯃꯈꯣꯏꯁꯦ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯀꯅꯨ, ꯁꯥ ꯑꯣꯏꯅ ꯐꯥꯎꯕ ꯄꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯞ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗꯨ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯃꯌꯨꯝꯗꯨꯗꯤ ꯂꯩꯀꯥꯏꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ꯫ ꯑꯩꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯪꯅꯤꯡꯂꯨꯕ ꯂꯩꯇꯦ, ꯍꯪꯁꯨ ꯍꯪꯂꯨꯗꯦ, ꯃꯥꯃꯗ ꯐꯥꯎꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯟꯗꯦ꯫ ꯑꯩꯒꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯥꯃꯅ ꯑꯉꯝꯕ ꯈꯔ ꯄꯤꯕꯤꯔꯛꯄ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯈꯔ ꯍꯥꯏꯖꯔꯒꯗꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫